Akashbani Imphal Maibam Dwijamani na pau pasari ahanbada maroiba pau Mahusagi sanabi masung haraw tayambaga loina Manipurda yausang kumay ngasidigi haure State Mission Director Dr. L. Shamjai Singh hairi say asi raizagi health sector da khwaidigi phaba sahini Manipurda COVID-19 gi phibam ningthina phagale ngasi anoba case marikak thengnakhi Pradhan Mantri hairi sarkar ge tongan ba scheme sing miyam da khangan bada media na asubu thodang lori amasung leiba ga sida hujik phawbada COVID-19 gi vaccine dose koti sama marifu lak marbutra taret hena kapkhre Leiba asida hausi oriba COVID-19 gi phibam yenglaga tabiriba singna laiset asidigi ngak thoknaba makhagi niyom singangna satpinaba haizari vaccine kapa yaraba mipum khudingmak sungsoi soidana vaccine kapthokpiyu face mask upiyu social distancing ngakpiyu khut samadi mai mit taru tanana thambiyu haujik mapungaiba pau Mahusagi sanabi masung haraute ambaga loina Manipurda yausang kumai ngasidigi haure sei khudigi lamta thagi purnima numitagi yausang kumai hoduna numit mangani sumna kumai asi pangthoktuna lagli Lekai da sabi yausang sing numidang wairam da mai thaduna kumay asi hawi. Yasang lakpa matamda angang singna yumthong sangduna nakatheng satpana kumay asigi mapungay pa saktam oiri. Nakatheng na episaryo. Se noigi paisa hapage ko. Nungairo hayu. Nungaidaro. Numidangi matamda pakhang leisabi singna thabal songduna kumay asi haraw nungaina pangthoknari. Haukiba sahi anirom COVID laisot na maram moiduna yausang kumay mapung phana pangthokpa ngamludraba matungda kumsi sahi gi oina COVID laisot khara safarakpadagi handakte yausang kumay mahusagum sauna pangthoknaba uri ngasi ayu angan badagi hauna Imphal gi senglaba laifam land Kangla ahanba Manipur Rifles ki complex ta leiba haying khongpan gi lining tho sanam hi khubam baruni singa masung leikai da leibo umang lai singi laibungdagi miyamna yausang sports ki damak mai loduna kumay asi paksana pangthoknaba haure Lambida akhoi mairagi lamjen torsan cheli maramaduna akhoi lambida chenbi riba sanaroi sing amadi lamjeloi sing asida apan ba ayet papi danabagi damakta gari thaubi liba singna khragrak mataida ingna tapna thaubi duna sok tapan danabagi damakta hanana ningsing jari Yausang kumena lakpada lusingba kayana Manipurigi miyamda yaifa pausel pirakli Raijapal La Ganesana maki pausel dahai kumay asina lakpada khena bapumba kauthukna duna raija sigi miyam marakta amana amabu ikai khumnabaga lenena hena nungsi sanaba saukhat palamda mama purakpa oirasanu Manipurgi caretaker Mukhyamantri Nongthoman Birena yausang kumena lakpada Manipurgi miyamda yaifa pausel piraduna hai mitei phurupki khwaidagi sauba kumay ama woriba yausang kumayna raija sigi miyamda hena nunga yaifa bamasung santi leina saukhatpagi maikaida sangsin mangamba oirasanu Kendra gi mapal thorama masung shiksha gi Raja Mantri Dr. Rajkumar Ranjana mahagi pausel dahai kumay asina lakpada raija sigi kanglupungnu maki marakta hena nungsi sanaba puraktuna santi leiba lamdamama oirasanu MLA Haikham Dingona mahagi pausel dahai yausang kumena lakpada Manipurda khunda minariba kanglup phurup khuding maki marakta nungsi sanabagi mari hena sesintuna tangdu leitaba saukhatpa Manipur ama oirasanu Yaksangi kumaina lakpaga iroinana Manipurgi nungsi jaraba praja miyam punamakta Yaifa pausel pizari santi leiba lebak mara tapa hena chakhutpa Manipur ama ohensi haina isoda thongnijabaga loinana kumai asina leminariba kanglup furup singi marakta nungsi chanabagi mari hena sesinba orisunu haina tabung semba mapuda khurumjari maroina hojik inongnongna China amani German yauna malemgi lebak kayada covid ki laiset asi amuk nongna sandorakliba asigi yengduna tangai fadana aikoina yaksang kumai si pangthokpa matamda covid ki SOP ngakna pangthok minasi haina Manipur gi praja miyamda appeal tawjari National Health Mission Manipur gi State Mission Director Dr. L. Shamjai Singh hairi
Sahi asi Raizagi health sector da khwaidagi phaba sahi ama oiri. Sahi asi da haksal gi thorang kaya lauthoki. Akasbani Imphal gi ipau kangbuga ngasi akhanana unabamada Dr. Shamjain hai. Handaki sahi asi hogulakpada sahi tara mangadagi tarani pan phobgi manungda leiba angangsingda Covaxin vaccine kapa hokhi. Masigi mathakta tha asigi tara taruktagi sahi tarani thoidagi tara mari phobgi manungda leiba angangsingdasu Corvavex kapa hokhi. Sahi humpugi mathakta leiba miyoisingdasu COVID ki precaution dose kapa gi khudong saba pire. Numit asimaktada sahi amadagi taramapan phawda leiba angangsingda til leitanaba National Deworming Day ki thorom pangthutuna til hidak pisaba hokhi. Tha asigi tareta Intensified Mission Indradhanush 4.0 hodutuna popodagi sahi ani phawgi manungda leiba angangsing amadi miron binupi singda hidak kapa hokre. Makhatana Intensified Pulse Polio Immunization amuk paikhalagani. Thaurang sing asina raisa sigi miyoi singbu aso engam thoktana tingjang kaijing daba sama sama ohenbada sauna mateng oiragani maramaduna sarkarna lemne piriba haksalgi khudong saba sing asibu miyamna mangan biganu hairi Dr. Shamjaina yausang kumai gi yai proposal piradun hai kumai asi Manipur gi oina yamna sauba kumai singi manungda amani masida miyamna mapung phana saru yabiu tawbutabu COVID-19 gi sana kanglon sing ngangna satpiu magna hai COVID laina dagi aikoi hausik lapthokpa yadri numit khudingi miyoi mari manga positive oiri Bharata khara safarabasu atei leibaksinda COVID ki case hengalali basigi yenglaga komthokpa yadri Dr. Shamjain hai miyamna yausang kumai pangthokpa matamda afabe ising amasung aber sijinabiu masigi matakta sana konabigi thorom pangthokpada social distancing ngakpagalena mask upiyo masung hand sanitizer sijinabiu sports seliba kangbusingna su yariba makai SOP ngakna chatpiu Dr. Shamjain hai COVID ki NRC activity mafang khudimukta hujiksu asing yamna hinkalapuni COVID ki koi SOP piri bisingsi koi ngana taki activity mafang kharada hogiba ni kharani sida asing hinkalapuni pautai maruoina koi yoksang asigi Manipurda aidigi chauba kumai ama oginina yarim detection COVID ki protocol maya mama ngaga taunaba haina appeal tawjiri Maramaduna ina Paja Singa, Action Meeting Hudimana Kapukiba, Kota Nitina Hamtokiba, face mask of Viva, Havandu Chunguratu, Shagi Kutinsi, my Mita Paidaba, Kota say Intidana, Alaza Sapona, Nataga Sanitizana, Tuina, Kapukiduna, Sinaviduna, Koviki, Tanakamonasi, Anava, Panaraga, Pinuaiba, Kumayamo, and Aksanasi, Taunava, Ivana Mayam, Dina, Appeal to Jerry. Leibak asina ningtamlakpa sai humbudra manga surappaga mari lena pangthokpa Azadi ka Amrit Maharsop thoram gi saruk amoina irai numit khudingi akhanaba quiz gi thoram leptana sandoktuna lagli ngasigi quiz gi damak quiz master da khusin nazari Tabiriba singbo ngangom kiranna taramna okshari Akasbani Imphal gi ipau kangbo masung Rajya ke Art and Culture Department punna sinjaba Azadi ka Amrit Mahotsav quiz program gi 32 shube episode ki wahang hangjari wahang adudi English sing masamapan tara manga gi February kulhumdoida Singapore uprising mari lainana nongmoina kaptuna hatkiba British Indian Army singi manungda Bharat masal lanmi kaya yaukibage The question is how many Indian soldiers enlisted in British Indian Army were shot dead on 23rd February 1915 in connection to Singapore uprising. Aikoi email address airimfalnewsquiz@gmail.com da isagi ming laifamamadi contact number galoinana adongi paukhum thabirao. Mamangi irai numita quiz program asigi 38 suba episode ta hangjakibu wahang. Weekly Journal Amada Rajniti Mari Lainaba article ahum irubagi damak Mahatma Gandhi bu English ngam samapan kunithoigi March taragi nungthilda matamadugi British government na faki Haribu journal adugi maming kari kawi madugi publisher na kanano wang asiga chumba paukhumdi journal adugi maming Young India kawi madugi publisher na Mohandas Karamchand Gandhini haibasini Khwaidagi hana chumba paukhum pirakiba miyoi ahum khangatchare makhoi singadudi ahanbu winner na Brahmapur Mangjildagi Manohar Mayum Arnika Raj Sarmani Aigi iming M Arnika Raj kawi
I Little Flower School da class 8 tami Azati ka Amrit Mahasaf Laibak asina ningtam lakpagi 75 years surakpagi All India Radio Imphal amadi Art and Culture Department Government of Manipur anina pun na simbiba quiz program asibu yauba pangjabagi damag aihakna nungaiba phongdokchari quiz asi na maheroi aikoi gidamag general knowledge ta yamna kanaba bibi Ani shuba winner na Hairok Part 2 Debi Mandop Laikai dagi Khundongmam Birlal Singh ni. Ahum shuba winner na Naran Konjin Mayai Laikai dagi Reni Thongnaujam ni. Winner singda congratulation pijari. Loisilakpada ngasigi 32 shuba episode ki quiz ki wahang amuk hananing singjari. English sing masamapan tara mangagi February kulhumdoida Singapore uprising mari lainana nongmoina kaptuna hatkiba British Indian Army singi manungda Bharat Masal Lanmi kaya yaukibage. The question is, how many Indian soldiers enlisted in British Indian Army were shot dead on 23rd February 1915 in connection to Singapore uprising? ताबेरिबा पावसी आकाशवाणी इम्फाल दगिनी मणिपुर दंगसी कोविड की अनोबा केस मरी थेंगनखी मियोय अमता सेखिबगी पाव लेते राज्य हक्सल विभाग ngasi midang waram thokpa cherol amadhai ngasi covid ki sample punna 713 test tobada mioi mari adu positive oiba thengnikhibani masi tharga hujik fawda राज्य sida covid positive oikiba apunma masing lakh ama lising 38 sahum 38 sure ngasi gi oina positive oibagi sang sa da soino dasmik tare ni ngasi mioi mapal laisat asidagi naba pharak tuna discharge tawki masi tharga hujik fawda राज्य sida laisat asidagi naba pharak pamigi masing lakh ama lising 13 sanipan tarataruk sure naba fabagi sang sada marbudrani pan dasmik ahum nipani hujik active case sama ahum lady Kuki People's Alliance KPA BJP da sogalagani hairi KPA gi president Thongmang Haukipna handaki mikhalda nauna karaklaba MLA ani Kimyo Haukip hangsing amasung Jinlung Thangalunena makoina BJP da sogalagani haibigi Cherol Rajapal Lagane sandanga sipisin krai Panbayai KPA gi MLA ani Saikul amasung Singhat Bidhan Sabha Kendra degi karkhibani handaki mikhal sida dolasina mirep ani khaktamung thagatpada animak mai pakhibani Ningsing bayai Janata Dol United JDU nasu BJP gi anoba sarkar semada sogatkani haina hanana lautokhrabani nauna karaklaba independent gi MLA ani masu BJP da sogatkrai The role of life and soft skills in career building haibiram da nomgi oiba workshop ama art of living Manipur na sinduna ngasi pangthokrai workshop du da tongan ba mahiloisang singda takpi tambi bigi sinpham da biri basingna saru yakhi Arts of Living Manipur na asiguma thoramasi tongan ba mahi tampam sangsingda makatana pangthokigani hairi Iril Turelgi imai ka hena nemthakibadagi porompar water treatment plan kon ba mafam singda ising pibangam khiroi hairi treatment plan asina ising pibangam khiroi hari ba mafam singa dudi officer quarter sanjenthong Jenims Hospital New Second Nongmaipung Tribal Colony Khalabung Leirak Soibam Leikai Ayangpali Road Kongpal Khurai Sajor Leikai Thaudam Leikai Tinsit Road Telepati Wangkai Khuno Hata Ramania Top Khongnang Makhongni Masi Rajagi Public Health Engineering Department Thokpa Cherolamada Haibani Akashbani Imphal degi pau tabiri Pradhan Mantri Narendra Modi na hairi sarkar na paikhaliba tongan ba yai pathorangi scheme sing miyam da ningthini khangan mada media na asoba thodang lauri Malayalam pau segi sama surakpa Sahi sama surakpa common thoram video conferencing ki khuthang da hawdogladuna Pradhan Mantri hai sarkar ge scheme sing Swachh Bharat Mission Beti Bachao Beti Padhao yoga amadi fit national singba kaya si miyam da media na ningthini khanganduna miyam bu masa mau phana thamba masung sakwa thorangi lamda asoba thodang lauri Leibak sinba thungna satariba COVID-19 ge vaccination drive asida hojik phawda vaccination ge dose koti sama marifu lakh marbutra taret hena kapkhre Haksel Mantrawi gi paun hai ngasi khakta vaccine asigi dose lakh 15 lising 83 hena kapki amoromda lebak asida ngasi covid ki anopa case lising ani samanga kunipan thengnaki hojik active case lising 18 sama marifumathoi leidi loisilapata covid-19 degi ngakthonaba covid vaccine kapthokpa face mask upa phutaruk labnana leiba khutsa amadi maimi taru tanana thamba haiba asamba thong singa singana sakpinaba amuk hanne nisingchari aroibada maroiba pawmu Mahusagi sanabi masung haraute amagalena Manipur da yausang kumai ngasidagi hore
स्टेट मिशन डायरेक्टर डॉक्टर एल समजाई सिंह हाइरी सही असी राज्य की हेल्थ सेक्टर दा ख्वाइदगी फब सहीनी मणिपुर दा कोविड-19 की फिबम निंथिन फगले ngasi अनोब केस मरिकक थेंगनेखी प्रधानमंत्री हाइरी सरकार के तोंगान तोंगान स्कीम सिंह मियाम दा खंगनबदा मीडिया ना असुब थौदांग लौरी अमसुंग लेबाग असिदा हुजिक फावदा कोविड-19 की वैक्सीन डोज कोटी 140 लाख 73 हेन कापख्रे पाउलोइजरे।